ngasi phone ki base phone ki editorial kalam dagi content mo ne lokho charakanda channel sigi meke dagi myam la thamjage myam loi phumi yeng tamini sen su channel sigi meke dagi myam la thamjari nongmaina loina ngamba post poll violence su tholakhini political powers grows out of a gun barrel wahi paring sikia sumam sum fazabale aduga wafam simaksu malem gi maming leiraba Ningtamlan Sonakiba revolutionary Lusin Bisingi Maraktagi Sainagi Sirmin Mau Se Tungna Hiramani Adubu Magna Hiram University Saina Miamna Ningtam Lava Matunda Masana Masagi Langak Lon Paisanabagi Power Political Power Adudi Nomai Sindundagi Tolakadavani Hibani Matamamada Sudat Nethat Pikiba Sainagi Miamna Minai Naitangi Yut hingdagi nanthok saduna ningtam leba ama lingnabagi power du purakna bohonabada nongmaina maruweba khulaini hairamani masidi ningtam lan sokna riba malem gi lebak singi yawloi punamakisu amata ngairaba khulai pambai oifam thoi adu bahujik February kungani panama su March mangara tangkak ani thokna pangthoklagadaba Manipur gi taragani thoi suba state assembly election gi maoinana leptana tholakliba nungmai yawba pre-poll violence mayam sisu Sainagi chairman Mause Tungna Hairamba wai pareng sigi asumba wantokni masigi khudung ilibani achumbani amasum tawpham thokpani haiduna lawrakpo oiragadi sai watpani hairaktabi yaroi political gi power di nungmai sindondagi tholakadabani haiduna license nungmai sing yawno huran lanada yepsin khopsin ba nongmai sing puthokna duna onsin osin anduna kamna rakbasidi wakhal tadaba angaw afai sing na tawdaba thabakni sahi manga khaktagi tam oiriba legislative assembly gi member MLA oinabagi dama nongmai sijin narakpagi thawong sibu asumba amasum tawpham thokpa thabakni haiduna lawba sumloi asigumba khwaidigi sakhotaba thawong sidi pangthoklagadaba Mikhal sida saruk yariba akaknaba political party sing amasum candidate singi wafam natana senariba punamaki mathakta akanba logyoba thabak sing lokhatpam thoi adubo haujuk phawda thokliba pre-poll violence sing asigi matangdadi law enforcing agency sing ayamba dauna laithokpogum tawri pre-poll violence sing asida mapangal haplibasi nauri setum nongdum ukho wakok singdagidi nongmay amasum bom ne hengani haibasi madi suoidana sumlagada wafamni bom gi thabakna masigi mapu oijaba amasum khunekta ohenbiba kharana langsin khochinduna pokhai halaglabasu yamna laina amanasu hekta sijinaba ngamhanba potna nongmaini masigi manungda su license nongmai singna yamani aduga haira singlaba kokthong amasu lairaba authorized tawraba license nongmai singdagi hendoraktuna aron bakharasu soidana sijinaba yauromgadoribani adubu ahenba aronba singdu khaidokraga license nongmai fawbra government sigi hakthengnana mari leinariba authority singna amasung Mikhal sigi arangpham oiriba election commission of India ECI amasum chief electoral officer CEO Manipurna lakna bangamdriba karigino February 18 English singaniga kungani thoida joint chief electoral officer AMD S Dolat Khana Thadorok Pustirolamada Numit Sifawad Manipur gi license Numai Singi Manungdagi Sada 80.71 deposit ownerakle haina phongdorakhi aduga Mikhal ga mari leinara masigi maoina Numai Sing deposit awbagi thabagna August ama English singaniga kunga mathoidagi hawrakhrabani hari summi district punamaki magistrate singna magi district singda leiba license Numai Sing akaknaba matam piduna manaknakpa police station singda deposit tawrakna ba khankibani Hariba Matamadugi Manuna Pikalaktaba singing license power Matkani Haikibani. Adabu August English singing a Kunga Matudi Hauraga House Tatarkulum Hena license nomising deposit of Holakpada Subnatagi Sad 80.71 Kaktagi Hena Combat Pungam Driba Karigino. Law in the Suna Tingalactre Hide no Mayoba pre-poll violencing Tok the Badina Nati Adum Toxilakli. Masi oiragadi nomai suna deposit tawnaraktabagi matangsidi district administration amasum election gi arangpham singi ashon bani hairoidabagi maram leibra mana thokpani angam ba hanaro haiduna kaw thabadawna thadoklabra natragana lokhatpham thokpa nomai sing suna lokhatpa deposit holaktanabagi aronba agenda leibra sin the free and fair election hairaga asumaina tawbudi sumroi matangsida sonbana voter kharadi
Mikhal gi Numit Yaoraktri ngaida Aroiba Khongchatta Ashi Lamdam Pangnaba makha Tana Yaurakhini haibani haiba ngasigi editorial kalam nongmaina loinamak ngamba post poll violence su tholakhini haiba content si myamna thamjage makha satarak poina to papaw man BJPSC praja miyam gi khanba zat bizat khaidana thabak to party amani esada BJPSC praja miyam gi khanba zat bizat khaidana thabak to party amani Bharat ki Prime Minister na praja miyam gi damak paikhalakhiba scheme singda zat bizat khaidana sammanaba miyengda scheme adugi sakthung sing fangali ngasi BJP andro mandal na sinduna andro kendra gi BJP mirep tei Shyam Kumar gi ngarian singkhong angthada leiba mayumda andro kendra gi minority voter singi interaction program da BJP Manipur Pradesh ki president A Sardana phongdokre Mana makha Tana haikibada Bharat ki Prime Minister na paikhatkiba Pradhan Mantri Ujala Yojana makhada gas free connection piriba sida Hindu Muslim natragana tribal haina khaidana piriba sina party asi zat bizat khaidaba mani haibisi takli COVID laisat ki matamda andro kendra gi hana ki MLA su oiram kiba ex minister na miyam gi awaba mayok na kibada mateng pangduna lakhi Miyam gi awaba matamda mateng pangkiba lusingba duga sel khara leiraga Mikhal thengnaduna miyam gi mihur oigeni haina tholakliba miyoi aduga khenaba legani Haujuk BJP gi manifesto asida yauriba wafam sing BJP asi laglabadi mapung fana thabak to onthokani Congress na sarkar pairingai da naha singbu thabak fangdabagi masing hengat halamba do BJP gi manifesto dasu naha singbu thabak fanganaba skill development gi thabak pakhatnaba honari Andro Kendra gi oinasu hana gi MLA oiramliba BJP gi mirep tei Shyam Kumar asi praja gi khanba BJP ga yamna sanaba mani maramaduna Kendra sigi miyamna su BJP gi mirep asibu mai pakhanduna mirep oina thagat piyo haina su makhatana su phungdokhi Thaura maduga mari lainana Andro Kendra gi BJP gi mirep oiriba tei Shyam Kumar na phungdokhibada BJP si zat bizat naidaba party mani ngasi Muslim singna BJP da vote piba yade BJP da vote pirabadi haram oi haina sandokli basi karamba shastra dharma gi lairik ta yawbagi haina hangki ngasi kendra sigi Muslim singi oiba thauramasi da saruk yakhiba singbu thagaladuna kendra sigi damak mahakna mai paktuna mihur oirabadi kendra sigi wat hauriba thabak thauram sing praja miyam gi damak sapsana pakhet kani haina su makhatana su phongdokhi haidi Lushilakpuina marueba headlines masang katang miyamna thamjaramge Mars manga Mikhal gi mayokta pung nifugani pan gi ban satharagani hadak pangthokadoriba taragani thoi suba Vidhan Sabha Mikhal gi nauna matam leblakhiba sida ani suba phase gi Mars manga lamta thangja an basigi matam si atopa matam amada hongdokpinaba ECI CEC amadi CEO na singba Mikhal siliba singa mari lainaba kayagi mafamda se kyarak thaduna hairabasu tabi dabadagi amadi thawoidaba da kaya sigi mayokta lakliba tha sigi kunga mari ke ehing nongyai digi kunga taruk ki ehing nongyai fawba pungni funifan gi oiba Manipur ban tauna lepna kre haina ukal gi General Secretary M Zilanga mana thadurakpa cherolamana su makhatana su phongdorakli aduga hujiko inadi myam paw simatang sai lusinjarage amasum Pathoksa ki blas khoi ki blan ki biar su myam ngak phigeni matam matam ge ba maru e bi paw sing su myam da le play tan update pizarake and thank you